ngasi numida wairam phongkiba tungan manipuri sifungsing amasung thokiba thawdo wathoksingi maruibi I pausing meyamda thamsigi ahanlada kanglaipa ki mairadagi lakhusaraga manipur amasung manipurgi mapan samaga kunthra gumlu suba athawbusing ningsing thoram paksana pangtonakre kumja inglising amaga sani panga maudraga mathoigi anglo manipurgi land manipurgi ningtama ngaknabagi damakta thawaina ponta pikraba athawbusing ningsing numit august 12gi thoram ngasi manipurgi tungan mafamsing amadi manipurgi wangbada mitation khundari ba mafamsingda paksana pangtonakre ngasi amukogi miyeng mukhara yukobit UPCC kumbi na sinduna kumbi sanangkhong upper primary school athawbusingi numit ningsing numit thoram pangtokre athawbusingi mafamda haika leka tamba athawbusingda yumpham oiba laibak ningwi isai saireng sangdamnaba amasung punsi warida yumpham oiba sing wangang loisingna wangang bana ngasigi thoram madugi maru oiba saktam singoki ngasigi thoram maduda Dr. Norendra Thoksom Vice President amuko Dr. IS Konthawjam Social Scientist W Basanta President UCOBIT Y Open General Secretary UPCC Kumbi and Lokendro Assistant General Secretary Amuko Hangamum Indra Kumar Headmaster Kumbi Sandakhong Upper Primary School na singmasu sarugyaki Thoramasi Patriotic Writers Forum Manipur amadi Kwakaitel Moirang Purel leiba RM School anina kusamnaduna school asigi auditorium na supangtokre Thauramadu Manipur State Social Welfare Board ki chairperson oirambi Dr. R.K. Nansanana athoiba mithunglen forum gi president Nauroibam Khambaluang amadi RM School gi founder Dr. K. Hilary na Thoramapu oina saruyaki loinana tonthoi bisu saruyaki loinana athawbising gi photo da school asigi mairoi amadi saru yakibasing haikalekat tamduna mapung phab ikai kamna bodki Thauramasi District Administration Sandel na sinduna DC Sandel gi office complex ta leiba multi-purpose hall da pangtokre Thauramduna Deputy Commissioner Sandel Mayanglambam Rajkumar na lustingduna athawba birti kendra jit amadi ipu Tangkhul General gi photo da laikat paga loinana Nipan suba Manipur Police ki personnel singna gun salute piduna ikai khumnaki Thauramasi District Administration Sandel na sinduna DC Sandel gi office complex ta leiba multi-purpose hall da pangtokre Thauramduna Deputy Commissioner Sandel Mayanglambam Rajkumar na lusingduna athawba birti kendra jit amadi ipu Tangkhul General gi photo da laikat paga loinana Nipan suba Manipur Police ki personnel singna gun salute piduna ikai khumnaki Amaramna ngasi Kaksing District ki manungsana leiba Langmaidong Higher Secondary School da school asigi oja sing amadi mahiroi singna athawbusingi palan thauram numit asi pangthoki thauram asigi manungsana athawbusingbu ikai khumnaba utpa oina oja amadi mahiroi singna athawbusingi khubamda leisukatki mahiroi singna athawbusingbu saithaba saireng amadi isaikya lanthoki makok mathang takraba mahiroi singda asama khudol polam singsu pikhi athawbusingi ningsing thauram asi Ideal Club Sagolban Tera Kaithil na sinduna club asigi complex ta pangtokre pasoi kendra gi MLA sapam keba kunjesor gi miyeng mukha da pangtoki ba thoramuda BJP pasoi mandal gi thomi sing amadi kendra asigi tungan ba mafam sing gi lakpa miyoi singna athawbu sing gi photo da haika leka tamduna mapung fab ikai khumna putki thoram gi saruk ama oina pena sisakpa amana pena saktuna lakliba miyambu tahanki amaromda apunba Zaribon August 12 Patriotic Day Observation Committee na sinduna Lala Rural College samnaduna chamaga kuntragum suba Patriotic Day Observation 2024 ki thoram ngasi Lala Rural College ki auditorium hall Zaribon na pangtokre thoram aduga mari lainana apun mamiyam gi khongsat ama Sangbin awang laikai digi hauraga athawba birti kendra jit ki mitam khilliba BT road phawbo sakhi laikhidraba athawbi ti kendra jit ki mitamda laikatuna miyam ikai khuna butki Apunma thangta helakandi thangta associationa athawbagi mitamda thangi sulutpiki loinana laikhidrabagi mitamda leisukatki thauramadu MP Dr. Bimol Akhoijamna athoiba mithunglen oiduna mapungoiba thauram pangtoki athawbasingbu ikai khumnabu utpagi samaga kuntragum suba thauramasing asi Thawbal district mafam kyana paksana pangthoknakre District Administration Thawbal na sinduna DC Thawbal gi complex ta leiba counting hall da thauramasi pangtoki Thauramadu Deputy Commissioner Ahantem Subhas IAS na lusingduna athawbasing BT Kendrajit Pauna Barzabasi amadi Tangkhul General gi photo da laisu katuna ikai kumna bodki Thauramadu AC to DC Thawbal Arvind Henglem IAS Additional SBLO and Suraj Ahum Suba IRB gi CO Sarangthem Hemanta
अध्यक्ष थौबल केएस सोबा अमदी डिस्ट्रिक्ट ऑफिसर सिंह अमदी स्टाफ सिंहसु थौरम अदुदा सरुक याखि अमरोमदा रेसिडेंशियल स्कूल अमा ओइरिबा वुमेन्स फाउंडेशन खंगाबोकनसु चामगा कुंथ्रागुमदु सुबा पेट्रियट्स डे गी थौरम ngasi खंगाबोकता लैरिबा स्कूल असigi हॉल पांगथोखि मापुंग ओइबा थौरम स्कूल असigi प्रिंसिपल लाइसरम सोबा स्कूल मैनेजमेंट कमिटी गी केस सुबोल अमदी फाउंडर एंड बंदना देवी लुसिंगन ओजा सिंह अमदी माहिरोय सिंहना इंग्लिश सिंगमगा सनिपानगा मौद्रागा मथोइगी एंग्लो मणिपुर वार्ड थवाइना पोंथा पीख्रबा अथौवा युवराज टिकेंद्रजित अमदी थांगल जनरल की मफमदा हाई अमसुम हैराकतुना इकाई खुमनब उतखि माहिरोय सिंहसु लेबाक निंगबि इसै साइरेंग अमदी ड्रामाना सिंहबु उत्तुना संगदमनखि अथौबा सिंहगी निंगसिंग थौरम असि मणिपुर अमदी मणिपुर की तोंगान तोंगानबा मफमदा पांगथोकनबगुम चामगा कुंथ्रागुमदै सुबा लेबाक निंगबा निंगसिंग थौरम निंगोल क्लब न सिंधुना ngasi हाइरोक पार्ट 2 बाजार अथौबु सिंगी फोटो दा हाइलै कत्तुना इपाइहु सिंगी थौना लिंजेल अमदी मखोइना लेबाक असिगी दम काथोक पिरंबा सिंग अदु ngasi gi मिरोलना अमुहना निंगसिंग हनबा थौरम पांगथोकरे हाइदि निंगोल क्लब की असिस्टेंट सेक्रेटरी सनाथोइबी नौरेमना हाकिबदा अखोगी इपाइपु सिंग अदुना इंग्लिश सिंग मग सनी पानगा मौद्रागा मथोगी एंग्लो मणिपुर वार्ड माइथिकिबासी अहल लमन अखंग आई सिंगना अखोइदा ताकपीबदा पुनबा वाटखिबा मसोय मसोय ताबा हाइबा वखलोन सिदा थबक तौखिबना माइथिबा नंगनबा मरम ओखि हाइना ताकपिखि मसिदगे अखोइना खंगजिनबा सि ngasi ngasi maksin कोकी नार्को टेररिस्ट ngasiga थेंगनरिबा लान सिदा अखोइना पुन्ना थेंगना हौद्राबा अपुनबगी वखलोन सिना मांग थारगा थबक तौमिनद्राबा मसोय मसोय तामिनबा तारगदि अखोइ माइथिबगी मरम सोयदन ओइगने हाकि काक्सिंग डिस्ट्रिक्ट चामगा कुंथ्रागुमदै सुबा पेट्रियट्स डे की थौरम तोंगान तोंगान स्कूल कॉलेज अमदी लनाई क्लब ऑर्गेनाइजेशन सिंह सिंदना पाकसना पांगथोखि आइलैंड्स यूथ एसोसिएशन काक्सिंग वाइडी न सिंदना काक्सिंग वाइडी कोंगजोई कम्युनिटी हॉल पेट्रियट्स डे सेलिब्रेशन कम लाइब्रेरी डे की थौरम पांगथोखि थौरमदुदा मणिपुर लैंगा की एडिशनल चीफ इलेक्शन ऑफिसर्स ओइरिबा मनीरेदा की डायरेक्टर नौरेम प्रवीण अमदी मणिपुर स्टेट रूरल लाइवलीहुड मिशन की डायरेक्टर अमसुम एजुकेशन एज की स्पेशल सेक्रेटरी नौमाइथेम बंदना स्पेशल गेस्ट ओइना सरुक यादुना पांगथोकेनसु पाउसदा मखाताना पालकली मखा सथरकपोइना पनम पाउसेरिगे तोपा मरुइबा पाउखरना अमत ओइबगी वाखलोन सागत मिनदुना मणिपुर गी ngangkhoi singnarako punamak punna thengna minasi MPP mo apunba zaribon 13 August Patriotic Day Observation Committee na Lala Rural College kusam naraga ngasi chamaga kunthraugum suba athaubu singi ningsing numit thoram Lala Rural College ki auditorium da pangthokpa loina thauram ga mari lainara miyam gi khongsat amasu sengbin awang laikai digi horaga athauba beauty kendra ki mitam khiliba BT road phau sakre Lala Rural College ki auditorium da pangthokiba thauram adu da Inner Manipur Parliamentary Constituency ki MP Dr. Angomsa Bimol akoi jamna athoiba mithung oina saruk yakhibaga loina miyamna beauty kendra amasung thangal general gi photo da laikatun ikai kumna botki athoiba mithung gi warol piradun MP Bimol akoi jamna hai kumja English ngamaga sani panga maudraga mathoigi Anglo Manipur ward mamale baki tamak thawaina ponta pikiba ipai pusingi khudung indra ngasi tungi mirol ekhoina imale bak Manipur gi ngangkhoi amadi apunbagi saktam ngaknaba puna wasak lomina saiki magna makha taraduna matamadura ningthau masasing amata ningthau khubam munnabigi amaga motinadaba madi apunbagi mapangul sagatpa ngamkidaba adugi khudung chaba lawraga British na Manipur gi ningkha tamba munkhibani maramaduna aikhoi masal amat oibigi wakhalon sagat minaduna Manipur gi ngamkhaida singnarakpa punamak puna thengna minasi kasar khunda minari aikhoi Manipuri kudimak amat oina punsinduna apunbagi pangal sagana basumang apil tawkhi atop pawmana ngamkhai sambal khabagi thabak loisinana ba home ministry na khangalakle RK imo Indo Myanmar ngamkhai paringda Manipur saruki oina ngamkhai sambal khabagi thabak yengsinana ba home ministry da khangalakle haina BJP gi MLA RK imo na phungdokre Sagolban kendra gi MLA RK imo na phungdokibada Manipur ga taina ba Indo Myanmar ngamkhai di kilometer sani ga nifugum doi sangba saruki sambal khabagi thabak yengsinana ba ngasi gi survey amadi assignment ki thabak thujunana ba Union Home Ministry da khangalakle mataki wafam si handak pangthokiba assembly gi mifam minister nongthom berena house da khangan ba lekre central government na illegal immigrant sing wasa khangdokna ba thabak lokhat ba loinana hana leba ani gi ngangkhai paring da satnaramba free movement regime FMR su lakthrabane
Panba yabadi India amasung Myanmar ani ki marakta kilometer lising amaga satrukani fugo humdoi gi asangba ngamkhai gi saruk pulibani masigi manungda Arunachal Pradesh da kilometer sangwaga kun Nagaland da kilometer saniga taraga manga Manipur sahunga maudraga nipan amasu Mizoram da kilometer sangwaga tarani India da Myanmar ki ain kaina mitopsing sangshilakpa thingnaba panamda ngamkhai sambal khabi thabak satharakpani Nagaland ki civil society organization singna Myanmar ki ain kaina sangshilakpa illegal immigrants sing maramda halanbinaba Union Home Minister Amit Shah taksinba laikhrabani United Naga Council UNC Naga Women's Unions All Naga Students Association Manipur Ansam Masam Naga People's Movement for Human Rights na Home Minister Pisin Kiba Memory na Maduda Index Memar Ngamkai Paringi Manipur ki Kamjong District ki Saruk Ngak Sialiba Assam Rifles Laufok Nabasu Taksin Kibani CSO sing asina Fongdo Kibada Kamjong District Ain Kaina Myanmar ki Mitop Lising Mangaga Samli ki Yankai ki Tere Lom Changsinlak Tangkhul ki khul sing leisille Makoina Tangkhul Kunja sing digi masing hellaktuna hingsagi thawang kasa thare amadi native customary practice ta apan ba yet pi de hanes Fongdo Kibani Loisilak poina to papaw mana nong mada sangdraba yadraba polam sing marang kaina pusilang na governor na DGP da khankhre akanaba khongthang paikhatuna nong mada sangdraba yadraba polam sing national highway da marang kaina pusilang na ba Manipur gi governor Lakshman Acharya na DGP da khankhre wapam sing asi Imphal gi rasbon na pangthokiba makok thongbo officer sing gi miphamda governor na khangan kibani Manipur Housing Oriba Law and Order ki matanang si pangthokiba miphamadu Special Chief Secretary Security Advisor DGP 57 Mountain Division gi GOC IGAR South amadi paramilitary gi makok thongbo officer kya susar yakhi miphamadu housing irang siga mari laina lokhat kiba section tharang singi matangda security gi makok thongbo officer sing governor da pawdam ki Governor Lakshman Acharya su National Highway number 2 amasung 37 semaga mari lainana lokaliba thabak thorang singi matangda hangbaga loinana lambi paring asida akan masing thorang lokhana su Central Force na khan khiyari ado hoksuina di myam paus matang sa lusin jarage masu myam pun anau update ngaminasi